ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤ꯫ ꯀꯝꯄ꯭ꯂꯦꯛꯁꯇꯨꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ꯫ ꯗꯨꯔꯕꯥꯁꯥꯒ ꯇꯣꯝꯕꯒ ꯑꯣꯐꯤꯁꯇ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯣ.ꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅ ꯁꯔ, ꯀꯔꯤ ꯇꯧꯕꯤꯒꯗꯕ? ꯑꯣ.ꯁꯤꯗꯨꯅ ꯇꯥ ꯗꯨꯔꯕꯥꯁꯥ, ꯁꯦꯀꯨꯔꯤꯇꯤꯗꯣ ꯏꯇꯩꯃ ꯊꯣꯏꯕꯤꯗ ꯂꯥꯜꯂꯦ ꯍꯥꯏꯔꯒꯦ ꯍꯥꯏ꯫ ꯑꯗꯣ ꯇꯥ ꯇꯣꯝꯕꯅ ꯈꯔ ꯁꯤꯟꯕꯤꯔꯣ꯫ ꯇꯣꯝꯕꯅ ꯁꯔ, ꯍꯣꯔꯦꯟ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯗ ꯁꯦꯀꯨꯔꯤꯇꯤꯗꯣ ꯂꯥꯛꯍꯟꯕꯤꯔꯣ꯫ ꯄꯨꯡ 3ꯗ ꯑꯩ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯀꯅꯤ꯫ ꯑꯣ.ꯁꯤꯗꯨꯅ ꯍꯣꯏ ꯇꯥ ꯇꯣꯝꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣ.ꯁꯤꯗꯨꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯒ ꯗꯨꯔꯕꯥꯁꯥꯒ ꯗꯨꯔꯕꯥꯁꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯌꯧꯔꯛꯇꯨꯅ ꯄꯥꯎꯗꯨ ꯃꯌꯥꯝꯗ ꯇꯝꯅꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯕꯦꯝꯅ ꯃꯃꯥ, ꯀꯣꯏꯁꯟꯗꯣ ꯌꯥꯝ ꯂꯥꯏꯌꯦ, ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯦ꯫ ꯆꯥꯎꯕꯤꯅ ꯉꯔꯥꯡꯒꯤ ꯂꯥꯟꯗꯨꯗꯕꯨ ꯃꯥꯗꯤ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ? ꯊꯣꯏꯕꯤꯅ ꯏꯆꯦ ꯆꯥꯎꯕꯤ, ꯍꯥꯟꯅ ꯄꯥꯈ꯭ꯔꯕꯅꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯦ꯫ ꯁꯦꯀꯨꯔꯤꯇꯤꯗꯨ ꯇꯣꯝꯕꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯥꯛꯏ ꯀꯟꯁꯇꯦꯕꯜ ꯅꯨꯄꯥ 2ꯒ꯫ ꯇꯣꯝꯕꯅ ꯁꯦꯀꯨꯔꯤꯇꯤ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯁꯦꯀꯨꯔꯤꯇꯤꯗꯤ ꯄꯥꯈꯠꯄ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤ, ꯗꯨꯔꯕꯥꯁꯥꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯗꯤ ꯏꯃꯔꯖꯦꯟꯁꯤ ꯗ꯭ꯌꯨꯇꯤ ꯑꯃ ꯂꯐꯨꯄꯥ ꯇꯦꯔꯥꯗ ꯂꯩꯕꯅ ꯌꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯁꯦꯀꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯅ ꯏꯇꯩꯃ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤꯗꯃꯛ ꯑꯩ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯣꯏꯕꯤꯅ ꯇꯞꯅ ꯈꯨꯝꯃꯛꯑꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯃꯊꯪꯗꯗꯤ ꯄꯥꯎꯁꯦ ꯆꯨꯝꯃꯤ ꯆꯨꯝꯗꯤ ꯌꯦꯡꯉꯒ ꯇꯝꯃꯨ꯫ ꯅꯣꯏ ꯇꯥꯗꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯦ, ꯑꯗꯨꯗ ꯅꯪꯅ ꯇꯝꯃꯛꯑꯦ꯫ ꯁꯣꯝꯗꯗꯤ ꯏꯃꯨꯡ ꯀꯥꯏꯅꯔꯦ, ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯗ ꯏꯆꯝ ꯆꯝꯅ ꯇꯝꯕꯗꯨꯗ꯫ ꯊꯣꯏꯕꯤꯅ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨꯅ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ, ꯋꯥ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥ ꯇꯣꯝꯕ, ꯍꯧꯖꯤꯛꯇꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ꯫ ꯏꯇꯩꯃ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯀꯨꯔꯤꯇꯤꯗꯨꯒ ꯀꯟꯁꯇꯦꯕꯜ 2ꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯄꯥꯎ ꯑꯃꯈꯛꯅ ꯋꯥ ꯀꯥꯏ ꯍꯥꯏꯕꯗꯨꯅꯤ ꯂꯥꯛ ꯑꯃꯁꯨ ꯇꯤꯡꯉꯦ ꯑꯁꯥꯎꯕꯅ ꯃꯥꯡꯍꯜꯂꯤꯕꯁꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯁꯦꯀꯨꯔꯤꯇꯤꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯥꯎ ꯑꯝꯇ ꯇꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯃꯇꯝ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯗꯨꯔꯕꯥꯁꯥꯗꯨꯁꯨ ꯑꯣꯐꯤꯁꯔꯗꯨꯅ ꯁꯦꯟꯅꯕꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯣꯐꯤꯁꯔꯗꯨꯅ ꯗꯨꯔꯕꯥꯁꯥꯒꯤ ꯒꯨꯗ ꯁꯔꯚꯤꯁ ꯃꯥꯔꯛꯁꯨ ꯏꯕꯤꯔꯝꯃꯤ ꯄ꯭ꯔꯃꯣꯁꯟ ꯀꯥꯖꯅꯕ꯫ ꯔꯕꯤꯅꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯅꯕ ꯃꯃꯥ ꯍꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯥꯔꯃꯤ ꯑꯣꯏꯕ ꯑꯃ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯏꯕꯤꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯊꯣꯏꯕꯤꯅꯁꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅꯦ ꯈꯟꯖꯔꯝꯃꯤ꯫ ꯔꯕꯤꯅꯥꯅ ꯃꯥ ꯍꯥꯏꯅꯕ ꯂꯥꯛꯄꯒꯤ ꯄꯥꯎꯗꯨ ꯊꯣꯏꯕꯤꯗ ꯇꯝꯕ ꯂꯥꯛꯑꯝꯃꯤ꯫ ꯅꯤꯅꯦ, ꯑꯩ ꯍꯥꯏꯅꯕ ꯂꯥꯛꯑꯦ, ꯑꯗꯣ ꯌꯥꯈ꯭ꯔꯣꯔꯥ? ꯊꯣꯏꯕꯤ ꯃꯥꯅ ꯋꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩ, ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯗꯨꯗ ꯌꯥꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯔꯕꯤꯅꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯗꯨꯔꯕꯥꯁꯥ ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯥꯒ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯗꯨ ꯀꯌꯥ ꯄꯨꯟꯈꯤꯗ꯭ꯔꯦ꯫ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜꯒꯁꯨ ꯈꯜꯂꯛꯏ꯫ ꯑꯋꯥꯕꯇ ꯑꯣꯏꯔꯒ ꯂꯩꯔꯛꯄ ꯊꯣꯏꯕꯤꯗꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯕꯣꯅꯥꯎꯁꯨ ꯗꯨꯔꯕꯥꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯒ ꯃꯆꯦꯒ ꯄꯨꯟꯅ ꯃꯥꯔꯤꯌꯥ ꯃꯣꯟꯇꯦꯁꯔꯤ ꯁꯦꯅꯤꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀꯥꯔꯝꯃꯤ꯫ ꯑꯕꯣꯅꯥꯎꯗꯤ ꯑꯇꯣꯝꯕꯅꯤꯅ ꯀꯌꯥ ꯂꯥꯏꯔꯤꯛ ꯇꯧꯅꯤꯡꯗꯦ꯫ ꯊꯣꯏꯕꯤꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯐꯨꯕ ꯉꯝꯗꯦ, ꯀꯗꯔ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯕꯦꯝꯗꯤ ꯆꯩ ꯑꯌꯥꯝꯕꯅ ꯆꯥꯔꯝꯃꯤ꯫ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅ ꯑꯌꯥꯝꯕ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯕꯨ ꯂꯥꯏꯔꯤꯛ ꯑꯌꯥꯝꯕ ꯇꯥꯛꯑꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯕꯤꯗꯤ ꯑꯕꯣꯅꯥꯎꯒ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯑꯕꯦꯝꯗꯤ ꯆꯠꯁꯤ ꯌꯥꯗꯦ, ꯃꯄꯥꯒ ꯂꯩꯍꯧꯔꯦ꯫ ꯑꯕꯦꯝ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯦ, ꯃꯄꯥ ꯑꯉꯥꯎꯕꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ꯫ ꯁꯛꯁꯨ ꯗꯨꯔꯕꯥꯁꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯕꯦꯝꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯒ ꯗꯨꯔꯕꯥꯁꯥ ꯍꯪꯕ ꯂꯥꯛꯄ ꯃꯤꯅ ꯗꯨꯔꯕꯥꯁꯥꯒꯤ ꯃꯌꯨꯝꯅꯦ ꯈꯪꯅꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯑꯕꯦꯝꯅ ꯃꯄꯥꯗ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯀꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯗꯦ ꯃꯁꯥꯗꯨ꯫ ꯑꯕꯦꯝ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ, ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯅꯥꯎꯅꯨꯄꯤ ꯂꯤꯕꯤꯌꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯤꯕꯤꯌꯥꯗꯨ ꯑꯕꯦꯝꯃ ꯍꯥꯏꯅ ꯃꯥꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ꯫ ꯑꯕꯦꯝꯅ ꯅꯤꯅꯦ, ꯑꯕꯦꯝꯃ ꯂꯩꯕ꯭ꯔꯣ? ꯑꯕꯦꯝꯃꯒꯤ ꯃꯃꯥꯅ ꯂꯩꯌꯦ ꯂꯩꯌꯦ, ꯑꯕꯦꯝꯃꯗꯣ ꯏꯁꯧ ꯇꯧꯔꯤ, ꯏꯟꯖꯥꯡ ꯍꯥꯎꯇꯦꯅ, ꯉꯥꯁꯦ ꯆꯥꯅꯤꯡꯗꯦꯅ꯫ ꯑꯕꯦꯝꯅ ꯑꯕꯦꯝꯃ ꯀꯩꯒꯤ ꯏꯁꯧ ꯇꯧꯔꯤꯅꯣ?
ꯑꯩꯗꯤ ꯅꯪꯒ ꯁꯦꯀꯦꯟ MRꯗ ꯃꯤ ꯑꯃꯇ ꯂꯨꯝꯃꯨꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯕꯦꯝꯃ ꯑꯕꯦꯝꯒꯤ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯤꯗꯨꯅ ꯃꯥꯅ ꯄꯨꯔꯒ ꯂꯝꯄꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯕꯦꯝꯃ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ꯫ ꯑꯕꯦꯝꯃꯗꯤ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯑꯕꯦꯝꯃ ꯍꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯊꯪꯅꯕ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯃꯛꯏ꯫ ꯆꯦ ꯁꯦꯇꯣ ꯑꯕꯦꯝꯃꯗꯤ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯂꯝꯄꯥꯛꯇ꯫ ꯑꯕꯦꯝꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯁꯦꯇꯨ ꯀꯧꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯑꯕꯦꯝ ꯍꯥꯏꯅ ꯀꯧꯅꯩ꯫ ꯑꯕꯦꯝ ꯀꯞꯄꯛꯏ꯫ ꯑꯩꯈꯣꯏ ꯄꯄꯥꯅ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ꯫ ꯑꯕꯦꯝ ꯃꯄꯥꯅ ꯍꯦꯛ ꯀꯧꯕꯒ ꯆꯠꯇꯕ ꯌꯥꯗꯦ꯫ ꯅꯪꯅꯕꯁꯨ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯄꯥꯅꯗꯤ ꯃꯥ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤ ꯈꯜꯂꯤ꯫ ꯗꯨꯔꯕꯥꯁꯥ ꯌꯥꯝꯅ ꯁꯥꯊꯤꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯧꯕꯗꯨꯗꯤ ꯀꯩꯁꯨ ꯈꯟꯗꯦ꯫ ꯑꯕꯦꯝ ꯀꯣꯏꯆꯠ ꯆꯠꯄꯁꯤ ꯃꯥꯒꯤ ꯃꯊꯧꯅꯤ꯫ ꯂꯥꯞꯅ ꯆꯠꯂꯁꯨ ꯃꯄꯥꯅ ꯍꯦꯛ ꯀꯧꯕ ꯇꯥꯕꯗ ꯃꯤꯒꯤ ꯌꯦꯅꯈꯥ ꯐꯥꯎꯔꯒ ꯂꯝꯄꯥꯛ ꯌꯧꯅꯕ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯄꯄꯥ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯟꯖꯗꯕꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯗꯨꯔꯕꯥꯁꯥ ꯃꯆꯥꯅꯨꯄꯤꯅ ꯇꯧꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯕꯦꯝ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯆꯥꯗꯨ ꯃꯄꯥꯅ ꯀꯧꯔꯛꯑꯗꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯃ ꯂꯝꯄꯥꯛꯇ ꯊꯥꯏ ꯑꯕꯦꯝꯃꯗꯒꯤ ꯀꯤꯗꯣ ꯂꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯕꯦꯝꯃꯅ ꯄꯤꯔꯛꯇꯦ꯫ ꯑꯕꯦꯝ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯄꯥꯅ ꯃꯥꯅ ꯀꯨꯏꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤ ꯈꯪꯈꯤꯅꯤ ꯈꯟꯗꯨꯅ꯫ ꯇꯟꯖꯥꯗꯨꯗ ꯗꯨꯔꯕꯥꯁꯥꯅ ꯑꯃꯨꯛꯇꯪ ꯀꯧꯔꯛꯏ꯫ ꯑꯕꯦꯝ! ꯃꯄꯥꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯑꯕꯦꯝ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯕꯦꯝ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯗꯨꯔꯕꯥꯁꯥꯅ ꯑꯕꯦꯝꯅ ꯀꯨꯏꯅ ꯂꯣꯟꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤ ꯈꯪꯒꯗ꯭ꯔꯥ? ꯑꯕꯦꯝ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯃꯥꯏꯅ ꯊꯣꯛꯁꯤꯒꯦ? ꯃꯄꯥꯅ ꯑꯃꯨꯛ ꯀꯧꯔꯛꯄꯗ ꯈꯨꯝꯗ꯭ꯔꯗꯤ ꯃꯥ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯅꯤ ꯈꯪꯉꯤ꯫ ꯑꯕꯦꯝ ꯂꯤꯕꯤꯌꯥ ꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯤꯕꯤꯌꯥ ꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯊꯣꯡ ꯃꯆꯥ ꯑꯃ ꯄꯥꯜꯂꯤ ꯑꯗꯨꯒ ꯀꯣꯟ ꯐꯦꯡꯐꯝꯒꯨꯝꯕ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯣ ꯂꯝꯕꯤꯒ ꯍꯦꯛ ꯃꯌꯥꯗꯅꯤ꯫ ꯑꯕꯦꯝ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯐꯛꯂꯣꯡꯁꯤ ꯀꯥꯔꯒ ꯃꯥ ꯗ꯭ꯔꯦꯟꯗꯨꯗ ꯆꯣꯡꯊꯔꯒꯦ ꯑꯗꯨꯒ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤ ꯐꯛꯂꯣꯡꯗꯨ ꯀꯥꯔꯝꯃꯤ꯫ ꯆꯣꯡꯊꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯜꯂꯒ ꯂꯩꯔꯦ꯫ ꯂꯤꯕꯤꯌꯥꯒꯤ ꯃꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯂꯤꯕꯤꯌꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯖꯨꯒꯣꯠ ꯑꯝꯇ ꯆꯥꯗꯦꯗ ꯅꯪꯒ ꯑꯕꯦꯝꯃꯒꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯇꯤꯟꯅꯔꯤꯗꯣ꯫ ꯑꯕꯦꯝ ꯂꯤꯕꯤꯌꯥꯒꯤ ꯃꯃꯥꯅ ꯍꯥꯏꯕꯒꯗꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯥ ꯆꯣꯡꯊꯔꯛꯀꯦ ꯗ꯭ꯔꯦꯟꯗ ꯇꯥꯔꯁꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯆꯣꯡꯊꯕꯗ ꯐꯛꯂꯣꯡꯗꯨꯗꯤ ꯇꯦꯛꯀꯗꯧꯕꯒꯤ ꯉꯥꯏꯔꯦ꯫ ꯐꯛꯂꯣꯡ ꯇꯦꯛꯄꯒ ꯀꯩꯁꯨ ꯈꯟꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯄꯥꯅ ꯑꯃꯨꯛ ꯀꯧꯔꯛꯇ꯭ꯔꯤꯉꯩꯗ ꯈꯨꯝꯕ ꯍꯥꯏꯁꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯈꯔ ꯐꯥꯔꯕꯅꯤ꯫ ꯆꯍꯤ 12 ꯁꯨꯔꯦ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯝꯇ ꯏꯀꯥꯏꯕꯤꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕ ꯑꯁꯤꯅꯤ꯫ ꯐꯛꯂꯣꯡꯗꯨ ꯇꯦꯛꯀꯗꯧꯔꯦ꯫ ꯂꯤꯕꯤꯌꯥꯒꯤ ꯃꯃꯥꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ MPS ꯑꯣꯐꯤꯁꯔ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯂꯤꯕꯤꯌꯥꯒꯤ ꯃꯃꯥꯅ ꯅꯨꯄꯥꯗꯨꯗ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯊꯥꯕ꯭ꯔꯣ? ꯃꯇꯦꯡ ꯑꯝꯇ ꯇꯧꯔꯝꯃꯣ꯫ MPS ꯑꯣꯐꯤꯁꯔꯗꯨ ꯆꯪꯉꯛꯑꯝꯃꯤ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯝꯇ ꯋꯥꯠꯂꯝꯗꯦ꯫ ꯏꯇꯩꯃ ꯀꯩ ꯍꯥꯏꯕꯤꯕ? ꯂꯤꯕꯤꯌꯥꯒꯤ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯑꯁꯤ ꯑꯉꯥꯡꯁꯦ ꯑꯝꯇ ꯊꯥꯡꯗꯕꯤꯔꯝꯃꯣ꯫ ꯆꯣꯡꯊꯒꯦ ꯇꯧꯔꯦ꯫ ꯆꯣꯡꯊꯕꯗ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯅꯥꯅꯕꯨ ꯅꯣꯛꯂꯣꯏ? ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯅ ꯁꯥꯟꯅꯕꯗꯤ ꯇꯧꯗꯦ ꯐꯛꯂꯣꯡꯗꯨ ꯆꯣꯡꯊꯒꯦ ꯇꯧꯔꯤꯗꯨ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯗ ꯉꯁꯥꯏꯗꯒꯤ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯒꯦ ꯇꯧꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯍꯟꯅ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯆꯍꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯄꯨꯔꯥ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯄꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ ꯉꯥꯏꯔꯤ꯫ ꯃꯥ ꯑꯃꯨꯛ ꯀꯟꯅ ꯉꯥꯎꯔꯛꯏ꯫ ꯑꯕꯦꯝ ꯅꯨꯄꯥꯗꯨꯅ ꯃꯈꯥꯗ ꯊꯥꯡꯊꯔꯝꯃꯤ꯫ ꯋꯥ ꯃꯆꯦꯠ ꯑꯃ ꯍꯥꯏꯗꯕꯤꯗ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ CMT ꯑꯣꯐꯤꯁ ꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯕꯦꯝ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯂꯤꯕꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯆꯩꯔꯝꯃꯤ꯫ ꯑꯕꯦꯝꯃ ꯑꯩꯗꯤ ꯆꯣꯞꯄꯦ꯫ ꯅꯪꯅ ꯊꯣꯡꯂꯣꯟ ꯁꯤꯜꯂꯝꯗꯅ ꯅꯣꯏꯒꯤ ꯐꯛꯂꯣꯡꯗꯨꯗꯒꯤ ꯆꯣꯡꯊꯒꯦ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯑꯕꯦꯝꯃ ꯅꯨꯄꯥ ꯑꯃꯅ ꯊꯥꯡꯗꯔꯝꯃꯦ ꯁꯤꯔꯦ ꯏꯀꯥꯏꯕꯅ꯫ ꯂꯝꯄꯥꯛꯇꯨꯗ ꯂꯩꯕ ꯃꯌꯥꯝꯗꯨ ꯑꯕꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯝꯇꯅ ꯇꯧꯕ ꯊꯕꯛ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯗꯨ꯫ ꯑꯕꯦꯝꯃꯅ ꯆꯦꯁꯦꯇꯣ ꯅꯪꯁꯨ ꯌꯥꯏꯍꯦ꯫ ꯑꯅꯤꯗꯨ ꯃꯌꯥꯝꯅ ꯇ꯭ꯋꯤꯟꯁ ꯃꯥꯜꯂꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯛꯇꯒꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯒꯤ ꯆꯞ ꯃꯥꯟꯅꯩ꯫
ꯑꯕꯦꯝ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯌꯥꯝꯅ ꯂꯥꯟꯖꯗꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟ ꯆꯪꯉꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯧꯕ ꯁꯥꯏ꯫ ꯃꯄꯥ ꯊꯣꯛꯂꯛꯄꯗ ꯍꯔꯥꯎꯅꯕ꯫ ꯗꯨꯔꯕꯥꯁꯥ ꯃꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯎꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯅ ꯑꯕꯦꯝꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯁꯨ ꯍꯟꯖꯤꯜꯂꯛꯄꯗ ꯃꯄꯥ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯗꯨ ꯁꯣꯐꯥ ꯀꯥꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯗꯨꯅ ꯂꯥꯏꯔꯤꯛ ꯇꯧꯔꯤ꯫ ꯗꯨꯔꯕꯥꯁꯥꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨ ꯎꯕꯗ꯫ ꯗꯨꯔꯕꯥꯁꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯕꯦꯝ ꯍꯜꯂꯛꯄ?" ꯑꯕꯦꯝꯅ ꯃꯄꯥꯗ ꯀꯗꯔ ꯇꯧꯔꯛꯏ꯫ "ꯄꯄꯥꯅ ꯉꯁꯥꯏ ꯀꯧꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯜꯂꯛꯏ." ꯑꯕꯦꯝ ꯂꯥꯏꯔꯤꯛ ꯇꯧꯔꯗꯤ ꯃꯤꯅ ꯀꯧꯕ ꯈꯨꯝꯗꯦ, ꯂꯥꯏꯔꯤꯛ ꯇꯧꯕꯗ ꯗꯤꯁꯇꯔꯕ ꯇꯧꯋꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯗꯨꯔꯕꯥꯁꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯕꯦꯝ ꯃꯄꯥꯅ ꯍꯪꯉꯛꯀꯅꯤ, "ꯀꯩꯒꯤ ꯈꯨꯝꯃꯛꯇ꯭ꯔꯤꯅꯣ ꯀꯧꯔꯒ" ꯍꯥꯏꯗꯨꯅ ꯑꯗꯨꯒꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯁꯥꯔꯤꯅꯤ꯫ ꯗꯨꯔꯕꯥꯁꯥꯗꯒꯤ ꯍꯦꯟꯅ ꯉꯥꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯔꯤꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯕꯤꯅ ꯗꯨꯔꯕꯥꯁꯥꯗ ꯍꯥꯏꯔꯝꯃꯤ, "ꯅꯆꯥꯅꯨꯄꯤꯒꯤ ꯗꯥꯏꯇꯗꯤ ꯅꯪꯅ ꯂꯧ, ꯑꯩ ꯉꯝꯃꯣꯏ꯫ ꯑꯩ ꯉꯥꯡꯅꯕ ꯉꯝꯗꯦ꯫ ꯍꯌꯦꯡ ꯐꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ." ꯃꯄꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯕꯦꯝꯅ ꯃꯄꯥꯗ ꯀꯗꯔ ꯇꯧꯔꯛꯏ꯫ "ꯄꯄꯥ, ꯀꯣꯀꯥ ꯀꯣꯂꯥ ꯊꯛꯅꯤꯡꯉꯦ꯫ ꯍꯩ ꯃꯍꯤ ꯂꯩꯕ ꯁꯥꯔꯒ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯅꯕ ꯀꯗꯔꯅꯤ." ꯗꯨꯔꯕꯥꯁꯥꯅ, "ꯑꯗꯨꯗꯤ ꯔꯒꯥꯏꯂꯣꯡꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯎꯔꯝꯃꯣꯏ꯫ ꯄꯄꯥ ꯂꯩꯕꯤꯔꯨꯈꯤꯒꯦ." ꯑꯕꯦꯝꯅ, "ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯑꯕꯦꯝꯃꯒ ꯆꯠꯂꯨꯔꯒꯦ꯫ ꯀꯨꯏꯔꯛꯀꯅꯨꯀꯣ." "ꯍꯣꯏ ꯄꯄꯥ." ꯑꯕꯦꯝꯒ ꯂꯤꯕꯤꯌꯥꯒ ꯍꯩ ꯃꯍꯤ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒ ꯑꯕꯣꯅꯥꯎꯒꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯕꯣꯅꯥꯎꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯃꯁꯥꯁꯤꯗꯤ ꯌꯥꯝ ꯁꯥꯏꯌꯦ, ꯃꯉꯛ ꯅꯥꯏꯁꯨ ꯍꯥꯏ, ꯁꯣꯔ ꯍꯣꯟꯕ ꯋꯥꯏꯁꯨ ꯍꯥꯏꯌꯦ." ꯗꯨꯔꯕꯥꯁꯥꯅ, "ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯇꯧꯔꯁꯤ." ꯑꯕꯣꯅꯥꯎꯗꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ, ꯃꯉꯛꯇꯨ ꯂꯦꯡꯕ ꯌꯥꯔꯝꯗꯦ꯫ ꯑꯕꯦꯝꯁꯨ ꯍꯩ ꯃꯍꯤ ꯂꯩꯕ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅ, "ꯑꯕꯦꯝ ꯅꯪ ꯂꯩꯔꯝꯃꯣꯏ, ꯃꯥꯕꯣꯛ ꯈꯣꯏꯗꯔ ꯑꯕꯣꯅꯥꯎꯁꯦ ꯗꯣꯛꯇꯔꯗ ꯄꯨꯔꯨꯈꯤꯒꯦ." ꯆꯥꯏꯜ ꯏꯁꯄꯤꯁꯤꯌꯦꯂꯤꯁ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯑꯦꯗꯃꯤꯠ ꯇꯧꯔꯣ ꯍꯥꯏꯕꯗꯒꯤ ꯇꯧꯔꯝꯃꯤ꯫ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯖꯜ ꯂꯥꯛꯑꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯉꯥꯡꯁꯦ ꯀꯟꯕ ꯉꯝꯃꯔꯣꯏ." ꯗꯣꯛꯇꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯊꯣꯏꯕꯤꯅ, "ꯗꯣꯛꯇꯔ, ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯃꯊꯟꯗꯅꯦ꯫ ꯏꯆꯥꯁꯦ ꯌꯥꯝ ꯋꯥꯅ ꯄꯣꯛꯑꯦ꯫ ꯃꯈꯥ ꯇꯥꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯩ ꯏꯆꯥ ꯁꯤꯕ ꯌꯥꯔꯣꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯄꯨꯔꯒ ꯐꯅꯤ? ꯀꯔꯤ ꯎꯄꯥꯏ ꯂꯩ ꯗꯣꯛꯇꯔ? ꯏꯆꯥ ꯁꯤꯕ ꯌꯥꯔꯣꯏꯌꯦ." ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯑꯥꯎꯠꯁꯥꯏꯗꯇ ꯄꯨꯔꯒ ꯂꯥꯏꯕꯛ ꯌꯦꯡꯕꯤꯔꯣ꯫ ꯑꯗꯨꯁꯨ ꯅꯦꯒꯦꯇꯤꯚꯅ ꯅꯝꯃꯦ꯫ ꯂꯥꯁ ꯁ꯭ꯇꯦꯖꯅꯦ ꯑꯉꯥꯡꯁꯦ꯫ ꯃꯍꯤꯛꯁꯦ ꯀꯣꯛ ꯌꯧꯔꯦ꯫ 30 days ꯃꯨꯛꯇ ꯉꯥꯏꯔꯦ." ꯊꯣꯏꯕꯤ ꯗꯣꯛꯇꯔꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯀꯞꯄꯅ ꯂꯣꯏꯔꯦ꯫ ꯀꯔꯝꯕ ꯃꯃꯥꯅꯕꯨ ꯃꯆꯥꯕꯨ ꯁꯤꯔꯅꯤ 30 daysꯇ ꯉꯥꯏꯔꯦ ꯍꯥꯏꯕꯗꯕꯨ ꯀꯞꯄꯣꯏ? ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯁꯤ ꯃꯄꯨꯔꯣꯏꯕ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯑꯦ ꯇꯧꯕꯒ ꯑꯃꯈꯛꯇꯪ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯗꯨ 30 daysꯇ ꯉꯥꯏꯔꯦ ꯍꯥꯏ ꯍꯤꯡꯗꯣꯏꯁꯦ꯫ ꯊꯣꯏꯕꯤꯅ, "ꯗꯣꯛꯇꯔ, ꯍꯧꯖꯤꯛꯀꯤꯗꯤ ꯀꯥꯏꯗ ꯊꯝꯕꯅ ꯐꯅꯤ? ꯗꯣꯛꯇꯔꯅ ꯂꯥꯌꯦꯡꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯑꯥꯎꯠꯁꯥꯏꯗ ꯆꯠꯇ꯭ꯔꯤ ꯐꯥꯎꯕꯒꯤ." ꯗꯣꯛꯇꯔꯗꯨꯅ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯁꯦ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯦ꯫ ꯍꯣꯏ, ꯅꯣꯏꯅ ꯑꯥꯎꯠꯁꯥꯏꯗꯇ ꯄꯨꯒꯦꯗꯤ ꯗꯦꯜꯂꯤꯒꯤ ꯑꯦꯝꯁꯇ ꯄꯨꯕꯤꯔꯣ꯫ ꯑꯗꯨꯁꯨ ꯂꯥꯏꯕꯛ ꯆꯥꯡꯅꯦ꯫ ꯑꯥꯎꯠꯁꯥꯏꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤꯗꯤ ICU ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯊꯝꯕꯅ ꯐꯅꯤ꯫ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯤ ICU ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩ ICU ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯅꯤꯒꯤ ꯃꯃꯤꯡ ꯄꯤꯒꯦ." ꯗꯣꯛꯇꯔꯗꯨꯅ ICU ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯕꯣꯅꯥꯎꯗꯨ ꯑꯦꯗꯃꯤꯠ ꯇꯧꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯁꯨ ꯋꯥꯗꯨ ꯇꯥꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯞꯄꯅ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤ 30 days ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯑꯥꯎꯠꯁꯥꯏꯗ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯧꯄꯥ ꯅꯨꯄꯥꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯑꯊꯨꯕꯗ ꯄꯨꯅꯕ ꯇꯧꯁꯤ ꯏꯕꯨꯡꯉꯣ꯫ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ." ꯀꯤꯔꯟꯅ, "ꯏꯆꯦ ꯀꯞꯀꯅꯨ, ꯅꯁꯥꯗꯣ ꯁꯣꯟꯖꯤꯜꯂꯅꯤ꯫ ꯀꯥꯏꯗ ꯄꯨꯕꯗꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯚꯔꯅꯣꯒꯤ ꯃꯆꯦ ꯏꯆꯦ ꯃꯣꯅꯤꯀꯥꯒ ꯑꯝꯇ ꯇꯥꯟꯅꯈꯤꯒꯦ." ꯊꯣꯏꯕꯤ ꯆꯥꯛ ꯇꯥꯕ ꯐꯥꯎ ꯀꯥꯎꯔꯦ, ꯃꯊꯟꯗ ꯁꯣꯜꯂꯤ꯫ "ꯍꯦ ꯏꯕꯨꯙꯧ, ꯅꯁꯨꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯆꯥꯁꯤꯗꯗꯤ ꯀꯟꯕꯤꯌꯣ ꯏꯕꯨꯙꯧ꯫
ꯊꯣꯏꯕꯤ ꯑꯉꯥꯎꯕꯤꯒꯨꯝ ꯑꯃꯨꯛ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯅꯨꯃꯤꯠ 28ꯇꯪ ꯉꯥꯏꯔꯕ ꯏꯆꯥꯁꯦ ꯀꯥꯏꯅꯗꯧꯔꯕ ꯑꯩꯕꯨ ꯌꯥꯔꯣꯏꯌꯦ, ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯆꯥ ꯁꯤꯕ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯕꯤꯅꯣꯇꯥꯁꯨ ꯂꯩꯕ ꯉꯝꯃꯝꯗ꯭ꯔꯦ ꯃꯆꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ꯫ ꯑꯕꯣꯠꯅꯥꯎꯒꯤ ꯐꯤꯕꯝ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯏ, ꯃꯃꯤꯠꯇꯣ ꯉꯥꯛꯁꯪ ꯉꯥꯡꯉꯤ, ꯃꯉꯛꯇꯨ ꯂꯦꯡꯕ ꯌꯥꯔꯝꯗꯦ, ꯏꯟꯖꯦꯛꯁꯟ ꯑꯗꯨꯝ ꯀꯥꯞꯄꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫